ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯅꯤꯄꯨꯔꯤ ꯇꯦꯂꯦꯟꯠꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯕꯣꯔꯗ ꯑꯃꯁꯨꯡ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯕ ꯄꯥꯡꯊꯣꯛꯈꯤꯕ 10 ꯑꯃꯗꯤ 12ꯀꯤ ꯑꯦꯛꯖꯥꯝꯁꯤꯡꯗ ꯃꯥꯏ ꯄꯥꯛꯂꯛꯈ꯭ꯔꯕ 2025ꯀꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯕꯨ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯃꯗꯤ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯋꯥꯡꯄꯥꯛꯀꯣꯟꯅ ꯁꯤꯟꯕꯤꯕ ꯍꯥꯏꯕꯗꯤ ꯋꯥꯡꯖꯤꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯄꯨꯟꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯁꯤꯟꯕꯤꯗꯨꯅ ꯑꯉꯥꯡꯁꯤꯡꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝꯈꯛ ꯃꯌꯥꯝꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯎꯠꯆꯔꯒꯦ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯊꯕꯛ ꯌꯥꯝꯅ ꯁꯤꯟꯕꯤꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯔꯒꯤ ꯃꯐꯝꯗ ꯀꯦꯟꯗꯜ ꯁꯨꯡꯀꯠꯆꯗꯨꯅ ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯧꯔꯝ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯋꯦꯜꯀꯝ ꯑꯃꯗꯤ ꯀꯤꯅꯣꯠ ꯑꯦꯗ꯭ꯔꯦꯁ ꯄꯤꯕꯤꯅꯕ ꯋꯥꯡꯄꯥꯛꯀꯣꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯧꯁꯨ ꯄꯨꯕꯤꯔꯤꯕ 나오는 그리고의 아이돌을 떼고 보시죠. ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯆꯤꯟ ꯂꯦꯝꯂꯕ ꯌꯥꯝꯅ ꯆꯝꯅ ꯆꯤꯟꯖꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤꯒꯤ ꯐꯪꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯌꯥꯏ ꯇꯥꯡꯀꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯃꯦꯝꯕꯔꯒꯤ ꯊꯧꯔꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ahal level Wazabul Paipumako Arada Wang Pako si Sapolki Wang Pako Haibisi Wangzing Gram Pansai Apun Baklap Organization Haibini Aduga Kupi Kuidala Januari 11 Damu Empal Haibisi Bakwai Sapol Anisi Punsalaga Nasi Tawi Apa Program Kala Duma Tawi Gram Pansai aku yang lebih di dalam mai yang berapa mai pun bagus masih kalau sudah serta boleh kita boleh aku beri yang paling baik ini di dalam dosen itu nak nasi ini orang masih dah pangkong nak buat apa Bapak masih pemberiba atau bersem sariba Friends Union Club di Signausi Wang Pako Gimaike di dulu Indona Wang Pako pun ada bagi dua senjata gaya Haga dosa dokseri Aduga Nasigi Satra Satri Singgu Puning Thogat bagi thoram Sima Pungoina Wangjing Gram Pansai Sige Banung Sideda Klub Tarian Lai Hariba Club Taresi Ga Wang Pako Haidana Club Tagi Amam Ani Hum Nahak Nang Bai Sit Lau Singi Koi Lekai Mari Sidagi Puchan Laga Wang Pako Dan Hara Lusi Naga Haidana Taregi Sigi Tawar Si Aduga Lekai Club Sing Loina Pun Naya Saruk Yamina Duna Aduga Leira Pai Bai Bai Sing Saruk Yamina Duna Hariba Ngasigi Nurukna Kurumjari ay yam toina wangang mahaiba yam toina wangang midinate adubu aina convey toning ba message khradi noida angang jingda maruina noida haijaramge aigi sahi kumathogi service ki experience plus adugi mango inana like laisu tambagi matam gi struggle di PSCda plus sabak toro matunda sahi kumatho mo sabak toro matunda marak akoina akogi wangpakogi maikai angamba mateng pangsai bagi akogi karam agenda khara su leiri adu manungda
ꯌꯥꯝꯅ ꯁꯣꯊꯕ ꯐꯗꯤ ꯐꯕ ꯃꯃꯥ ꯃꯄꯥꯅꯗꯤ ꯁꯞꯄꯣꯔꯠ ꯉꯝꯗꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯡꯄꯥꯛꯄꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯊꯤꯕꯅꯤ ꯈꯪꯗꯦ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯌꯨ ꯁꯤꯃꯗꯤ ꯁꯦꯝꯁꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯥꯟꯗꯝꯁꯨ ꯊꯝꯃꯤ ꯅꯣꯏ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯑꯐꯕ ꯂꯩꯀꯥꯏ ꯑꯃ ꯑꯐꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯊꯝꯖꯔꯒ ꯑꯩ ꯃꯇꯥꯡꯁꯤ ꯇꯦꯟꯁꯤꯟꯖꯒꯦ. Thank you.